Impact Medianet and Communication Private Limited amadi G Entertainment Enterprises anina supunna khutsamnaraga Yoga for Self and Society haiba thimda International Yoga Day gi thauram pangthokre. Thauram adu Kaisampata Laiba Impact TV office ki News Studio number 2 da yoga instructor Ningthauzam Ratan Kumar na instructor oina saruk yaduna Chadakibadu da Impact TV gi staff singsu saruk yakibaga loinana yoga gi tongan ba asan kaya su utke. Sugar problem leba changak to oyum lege do ya stamre ai ten song to kong to oyum ko hin ba samje le ko ta ngi je isu